Adom gari macha darkar oibibra? Supna gi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano masimag contact tawbirau terms and condition apply. Good afternoon, ELITETV ki test of cartoon ki mahau ming tabiri usung aham taram seri mari nang sim fala phongwa pause singda cartoonist na karam ba cartoon jekla kana myam karam message karam pokta karam wahan thok den ba karam wakal khalang nai bu myam thamjage aham de lokhat sage khoi sana laiba ki loire dana haibni loire dana haibsida khoi ahla ni ko wai sana bani adamoin amasina haire ahla masina makhoi ki mong sidi separate administration tambu malak trebo haiba adam masina haire ahla masina ha laga mullaga loge na thawaina tawrini ne ana hai bhajik tori pose koi lepana idea koi me om dagini hojik tha mari fajal ka dore laliba ta hum sida de koi chap chana tha mari fargani hojik chathari ba koi ira lan hai ga dara masi aduna sidai sida koi ama natraga ama koi gi demand si adum mathang change la ko matam matungina adu gi film dure aduna moi je separate emission malak tre pura koi gi kanoma koi gi kay nung tawdo manchale sini man hai da ma khumai sini na hat laga mullaga loge na thawaina tawri ni ne na hai ba dum bagi film do manchal pagi film do ni hojik si Manipur lengak ta adagi khoi gi chakwa kokomi kambu da khoi separate administration gi wafom si leiroi hai wafom Manipur gi pun ba adum demography kai ro ha ba thajaba pire maduna yaga dara kamai toroga khoi gi waroi je purakadagi hai sisu atoba wahanga mu ori bani aduna hojisi tangdu leita da ba subam nombam khang da ba myam Tabak Togjaramba Hana Tabak Togjaramba Parliament Tabak Togjaramba net thingi badagi tat ki baji bauda net ki internet ki se thingi am sung sang dui have gi khoi ke haitare notice thok da ba kuire kram haina lai no have khang da ba lai re adna sai sida mune tawre mong si koi mong si di separate administration tan bu malak trebo ana hai bani adna masina ha laga mul laga lo ge na thoina tawri ni ne have gi hom do la ku ni mathang da lai sina koi pongna phamgi Balohe hai baduni balohe sida koi alani or bani wari sanawani an amana matai thigi ta bani yum mai thaduna talakre changbasu yadre aduga lam machet ama mang ba yarwe hai ki ba lengak pasingdu kana ngai ri ge na hajisi aduna koi gi lam inchi mo ba lo ba yaroi aina phongdo ke baham do haji leiri ba relief camp da leiri ba mayam sing sina ngangna ba pau du ne jigi cartoonist na taba naron de ma tar urisi ana manyum maisu thado bigre mai tharaga talakre changbasu yadre aduga lam machet wang ba yana hai ki balengak pasingdu kana ngai ri ge na hai bani dna yam phajaba wahang ni haji tak tamno khomjalaktana ngarang su khoi kadang na nomai kapsilak pa somda wangu rom lawsalaga leiri ba mayam si kari tawri ge hai basi praja singya chap chaba praja sina pam ni chap chaba fire ama lengak ki kari fire leiri ge sisu hangak pa yamna wahang ni hangba wahang ni kari no kusele thamri fazal ka dore kari no baral lengang na haris na kari hai no pi ni haira pi ro haira sab saba watuk ama ware ama madugi tup thok pa madaraka oi haidana ga sai cartoonist na atopa gi message sigi medium si kudong cha balor ga ha wahang ni haidana ai soin thamjage yam fazaba hom ne thamjage mathang da leisna khoi people's chronicle gini people's chronicle de Sunday spoiler yarusi we am kind of party is that my pamatana bani now the image of our party is damaged akoigi party gi mixed city yam satina kai re am satina thi re we don't have to be ashamed of ado koi kai mi kai ngai liti we don't have to be ashamed
It is a continuous process. Sidi sum makata na jasarak pani as before. Mamang kata uwa do mana hajik siya do na karamba party no ijajama so e hari sidi mayam ne kambira mani ay nihan elaborate tok dago so adu gidi for and against lai kan hayak pasu ya do na karamba party no hajik damage am tawre magi image si hai now the image of a party is damaged. We don't have to be ashamed of. Madu koi kami kai ngai lete kai no kan is the continuous process. Sidi makata jasarak pani as before mamang kata uwa do maina la haiba. Anu yang fazaba bahang ni karamba party no kari tori no hai do na 2024 ki election sida parliamentary election sida kamai to gadage Narendra Modi se mu return to ngam gadra ngamoidra adu di mayam khangani yenga kanda Manipur da karamba mayo na malegani hai po sidi mayam khangna wa famni handage matang sida ana koi we have to wait and watch ni koi hajibau ta kun predict to ngam de kamai to gade do praja adadi samaina khalle hai wo fam duni koi na koi party se am chine image am so e adu kam khani ngai lete kai ngai lete it is the continuous process in makha chathak pane as before mamang da legi adu maina hai bani aduna ngasi se khoi khabar sing se yam phong dre du hanjin ba su yawre adu ki cartoon sing che aduna kitang khabar ani hum dang oya duka khabar am su phong ge dre aduka hogi Sangha Express kisu cartoonist su na re hebra so panjaw hebra madun legi dana khoi mayam dam sang na kano to pi bagi khudong jab se le trem sing dang pi gani aduna ngasi gidi Elite TV gi test of cartoon gi mahaw matanga solution jere meng ta bi mu sing bamu kana khurum jabolo na kaini ba thangni jeri pinibris Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa madi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan on lawba yabagi khotong chaba pizare Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tobirau terms and conditions apply